ꯃꯤꯉꯣꯟꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯖꯩ ꯅꯪ ꯏꯀꯥꯏꯗ꯭ꯔꯣ ꯃꯌꯥꯝꯗ ꯍꯥꯏꯕ ꯏꯀꯥꯏꯌꯦ ꯑꯗꯨꯗꯤ ꯀꯩꯗꯧꯕꯩ ꯂꯩꯌꯣ ꯍꯥꯏꯅꯣ ꯃꯤꯉꯣꯟꯗ ꯑꯩ ꯏꯀꯥꯏꯀꯣ ꯑꯗꯨꯗꯤ ꯑꯆꯥꯄꯣꯠ ꯀꯅꯨꯀꯣ ꯁꯤꯂꯥꯁꯦ ꯄꯔ ꯂꯥꯛ ꯍꯩꯄꯥꯁꯤꯡꯗꯅ ꯃꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯩꯗ ꯚꯤꯗꯤꯑꯣ ꯅꯝꯁꯤꯜꯂꯛꯑꯦꯕ ꯄꯥꯏ ꯐꯣꯟꯁꯤꯃ ꯄꯥꯏꯔꯒ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯝꯗꯦ ꯑꯁ ꯑꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ Good morning mayam ngasidi hangam dagi video je horke ko matam ni na hangam panthani na haitare ko ado kaino ni weather je dum ngasi jungarang chap mane nungsa je pung kya thok toino khangde pung ngarang ju pung ama makhai ani adai de nungsa ngaktang lumbu lumbu tho amaga pung ama makhai mu kabuk kabuk tho ama dum amung tokre ngasi ju yenge ado thabak se khara leyen to buni akhoi ise la ambado akhoi ise mem pikna Bora manga gift tawrame haitare adugi sigi je hangam macha khara thadoke haidi sigi polythene amubuji siga hangam jiga chana diabako aduduna si achawda thadogadi bora da thadogadi salo kapulakani abde si samanna thamina ba kangu ngatne siga je bora da thabani na moina phalo kaput khiji roba maina hana bora je khara konna da leibani kuira handa aina mamang da tarang leire adagi akogi cheng sum lotion gibagi bora khara ama lei aigi ichanupi merina ju bora tranga mamang dagi pirakhibani aduna eta poche adum tharakpani na ko asonda ju lei jingje kano tawi heta kona deba aduduna ai asidagi mayang ton mapan ju kita loke tu sigi mayang ton je loi lisale abuko mathang kanogi handak amuk nong ju thalo rakpagi du da amuk khunna na sigi maru je loga hangam ju bora tha dokpadi mayam khara phajaro pot phajaba je hanjan hanjan uninge ko duga sina kopi je ju sigi marak tagi hangam je tha dokte yaroiba dugi songi na kopi je na pak pi je si yam phajare yam phajane inkhalakpado oire sigi mana angang boji hetokpige na kopi je handak tha dokpa baduni si ju phaja khale marakta masam chahuri je napi nati mayam nakupi maro ina khara hunjaluwa aremba khara do ado hogula ine madi matam sangini yam kopna samna dawna horok bujani mayam ngarang ju weather je haidi sumasum tawbagi ingi na thoktabada ba kaimta thabak se amta tahogde ba nangaude ba ningtham thagi matam ga oibani na ado kari ai tare semjan ga dawdi mayam leiba ado maina ga kaimta semaude ju wakhan jam nuai tabdo ado hojik su ingmudi ingibo ko inga ga ju hojik kano toringa jida matam khara phanginga jida tahogdra ga di amu hento khara ga di ko namuk tawba yaba natamina ba ado duna dum kakhala abani silaga thui ga di horen ngahak lega kara ani moidi makhada siladi thabak ta hori ko thui ju inge na hojik kakhala khinu na kakhala halaktra bane ko na mama ga kakhalo ona ana tabak se tawningbadi mayam oiba haitare aikoi tahogdadana ga ngarang adum ai ka manung da phamma leibudo isada yam nungai tabam phaweba aduna ingaju ingna kakhalake duga haidi yamdraga ju khitang pambi macha amdang thana ba semjalobo natraga makhong ya lobo khitang tawraga di wakhan je khar nungai ba phaweba kangjal eko tham tha scan tawpagi injalakpagi untaksalakpagi kang epoche mayam mana ngang ji khaga thadat pidraga di ano phajaba laknaba ko mayam mai cherang jingje gamla sempu ko bora jingje cherang bora ayam sigi matuna nije sigi matuna nije hai kisanaraga di sumaina gamla gi mongda round oina semba yabne ko haidi kogi pot thana ba
बैग की मोंग तो फजन राउंड है तनानों भी काफी ले चिल्ला के तना तो मैं जो खंगा मनी वीडियो यार मैं चिल्लादी हैदरा है सिंग मनी अतुदा हैदोक्टर जो सिदा को हैजलदि फरिद्रदा दुने सिदा हैदो मेला हैजनरे कोक से यादरे अमा हौजिक तो को याम फगिबदो याद्रबा हेलो मैम गुड मॉर्निंग अस मी वीडियो हम नमजले मैम आई एमते लेपखिजे वीडियो का एसन दरे मैम तो लोइन सेमे पोस्टा न सेमबनी बोरा मंगा दो अदे सिलाजे प्रॉपर ला है पासिंग मी वीडियो नमी आइजे वीडियो नमजले पाइ फोन जिमा पायरगा हाय वारी सानाबा लेम अस अरे मी नुपीम चखरे में आई हुजिक सेम्बल वेरेसी उना वना खरे हेक्चलागा अमु कनो तौरगे खर हापचलागा लेबाक पोथाना तौरगे Aigi, ay mangduraga yaza da to ay doctor na. मैम दा हम खाई करी है Mayang, खर सतुरा है ay di mangdure ko, aduga mangdure pa matunda. Aigi yaza da to ay ko doctor na. Aduga ay yo to matunda amu. Aigi nabalo ay ko kitang kape ay adugi ay je yatte eko yajoda thoga sida tenko ta hapchalego si amu tenko ta hapchalega amu ron thokreko abu si kaina खर थाप तोरो ओ फोन दो उरमरो ये नम सुन नक्सलदि तुम देखरा हम तोरो वा है बदा sumaina कितन चथोरगा अदय देगे है नक्सन मलदि ने वाह mama na sibi bane sibi उपी बने है यो mama na upi bane sidu ama tatu je upi bane इन बगे in bagay si hesram si egi si jo mama na sepi bane ko sino mama na to sino mama gi shele ko ai jo si upar le ko mama na si jo upar le ko ai jo yam in bagi si upar le to si jo ai moja to galai ko he sab to galai ko ai jo he si jo 파가라 파데다 매랑 마이버 젠데만테 라테브라 젠데만테 라테디 오카이 아따 한간 비저라이 남자이 오카이 암도 오카이 좀 맞췄다 해 라프네다 까나라기시다 नंबर kenapa lah? Ya, Bika uncle. नंबर yang apa? Bika uncle. खाई चथोना Bika अदय देना Bika uncle apa? बिकम अंकल दी लाइट ते लाकदम होगी ला और लाइट नते होगी की वीडियो नमिने Like video tu lah sebab Bika. वीडियो तदी लाकते लाइट ते लाकदो वीडियो तदी ने अखोय खतगी नमगदो
ꯂꯥꯏꯐꯇꯅ ꯃꯌꯥꯝꯁꯨ ꯌꯥꯎꯔꯛꯀꯗꯣꯏꯕ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯁꯤ ꯎꯔꯛꯀꯦꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒ ꯍꯪꯒꯥꯝ ꯌꯩꯁꯦ ꯆꯥꯅꯕꯅꯦ ꯃꯤ ꯃꯌꯥꯝꯒꯤ ꯄꯤꯖꯅꯕ ꯑꯗꯨꯒ ꯁꯤꯅ ꯑꯝꯇ ꯁꯤꯗ ꯅꯪ ꯁꯨꯝ ꯅꯛꯁꯜꯂꯗꯤ ꯎꯔꯔꯣꯏ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯣ ꯂꯩꯔꯦꯀꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯤ ꯑꯩꯈꯣꯏ ꯆꯥꯏꯌꯦꯀꯣ ꯑꯩꯈꯣꯏꯁꯨ ꯍꯪꯒꯥꯝ ꯆꯥꯔꯦꯀꯣ ꯍꯤꯟꯖꯥꯡꯒ ꯍꯪꯒꯥꯝꯒ ꯑꯩꯁꯨ ꯌꯥꯝ ꯈꯖꯤꯡ ꯄꯥꯝꯖꯕꯅꯦꯀꯣ ꯑꯩꯁꯨ ꯈꯖꯤꯡ ꯌꯥꯝ ꯆꯥꯏꯌꯦꯀോ ꯑꯩꯁꯨ ꯈꯖꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯕꯣꯔꯥ ꯆꯥꯏ ꯏꯆꯦ ꯃꯦꯝꯄꯤꯒ ꯕꯣꯔꯥ ꯌꯥꯝ ꯆꯥꯏꯌꯦꯀꯣ ꯑꯗꯨꯒ ꯀꯣꯕꯣꯛꯁꯨ ꯆꯥꯏꯌꯦꯀꯣ ꯃꯣꯔꯣꯛ ꯁꯥꯕ ꯀꯣꯕꯣꯛꯁꯨ ꯆꯥꯏꯌꯦꯀꯣ ꯆꯥꯗꯣ ꯌꯥꯝ ꯊꯛꯅꯕꯅꯦꯀꯣ ꯅꯍꯥꯟꯃꯨꯛ ꯍꯧꯖꯤꯛꯇꯣ ꯏꯆꯦ ꯃꯦꯝꯄꯤ ꯀꯩꯝꯇ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛ ꯂꯥꯛꯑꯦꯕ ꯅꯍꯥꯟꯃꯨꯛ ꯍꯧꯖꯤक ꯂꯥꯛꯄꯅꯤꯗ ꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝ ꯂꯣꯟꯅꯕꯁꯤꯗ ꯃꯅꯤꯡꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯤꯡꯗ ꯁꯤ ꯌꯨꯝ ꯂꯣꯟꯕ ꯃꯈꯥꯗꯁꯨ ꯑꯃꯨꯛ ꯂꯩꯔꯤꯀꯣ ꯁꯤꯕꯤꯌꯥꯒꯤ ꯌꯨꯝꯗ ꯁꯤꯕꯤꯌꯥꯒꯤ ꯌꯨꯝꯗ ꯌꯥꯝ ꯇꯨꯖꯕ ꯌꯥꯏꯀꯣ ꯑꯗꯨꯒꯤ ꯁꯤꯕꯤꯌꯥꯒꯤ ꯌꯨꯝꯗꯁꯨ ꯇꯦꯛꯑꯒ ꯁꯦꯝꯗꯣꯏꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯣꯏꯅ ꯁꯦꯝꯃꯤꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯐꯖꯕ꯭ꯔꯣ ꯊꯤꯕ꯭ꯔꯣ ꯊꯤꯌꯦ ꯊꯤꯌꯦ ꯃꯌꯥꯝꯗ ꯍꯪꯉꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯐꯖꯕ꯭ꯔꯣ ꯊꯤꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯗꯣ ꯅꯪꯗꯤ ꯐꯖꯩꯌꯦꯅ ꯈꯟꯕ꯭ꯔꯣ ꯊꯤꯌꯦꯅ ꯈꯟꯕ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯤꯗꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯕ꯭ꯂꯦꯁꯤꯅꯗꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯕ꯭ꯂꯦꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯁꯤ ꯄꯥꯝꯖꯗꯦ ꯁꯤ ꯃꯣꯠꯂꯦ ꯃꯣꯠꯂꯦ ꯁꯤ ꯃꯣꯠꯂꯦ ꯃꯣꯠꯂꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯨꯡ ꯌꯥꯝ ꯐꯖꯕ꯭ꯔꯥ ꯐꯖꯗꯦ ꯑꯩꯅ ꯍꯥꯏꯌꯣ ꯃꯌꯥꯝꯗ ꯍꯥꯏꯌꯣ ꯐꯖꯕ꯭ꯔꯥ ꯑꯩꯅ ꯊꯤꯕ꯭ꯔꯥ ꯌꯦꯛꯁꯜꯂꯦ ꯅꯪꯅ ꯌꯦꯛꯁꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯍꯥꯏꯌꯣ ꯅꯪꯅ ꯌꯦꯛꯁꯟꯕꯅꯤ ꯑꯩꯅ ꯃꯌꯥꯝ ꯑꯩꯁꯨ ꯏꯂꯦꯛꯁꯟꯗꯒꯤ ꯌꯥꯝ ꯐꯖꯗꯦꯀꯣ ꯑꯩꯁꯨ ꯁꯤ ꯃꯊꯛꯇꯁꯨ ꯌꯥꯝ ꯕ꯭ꯂꯦꯛꯀ ꯕ꯭ꯔꯥꯎꯟꯒ ꯇꯩꯔꯦꯀꯣ ꯕ꯭ꯂꯨꯗꯁꯨ ꯇꯩꯔꯦꯀꯣ ꯌꯥꯝ ꯐꯖꯗꯦ ꯒ꯭ꯔꯤꯟꯁꯨ ꯇꯩꯔꯦꯀꯣ ꯑꯗꯣ ꯀꯅꯥꯅꯅꯣꯕ ꯀꯅꯥꯅ ꯑꯗꯨ ꯌꯦꯛꯁꯜꯂꯤꯗꯣ ꯀꯅꯥꯅꯅꯣꯕ ꯑꯩꯅꯦ ꯑꯗꯨ ꯐꯕ꯭ꯔꯥꯕꯗꯣ ꯐꯠꯇꯦ ꯑꯗꯨ ꯀꯩꯗꯧꯕꯩ ꯌꯦꯛꯁꯜꯂꯤꯅꯣꯕ ꯐꯠꯇ꯭ꯔꯗꯤ ꯑꯩ ꯑꯉꯥꯡ ꯑꯣꯏꯕꯤꯅ ꯅꯪ ꯑꯉꯥꯡ ꯑꯣꯏ ꯍꯧꯖꯤꯛ ꯂꯣꯏ ꯈꯪꯉꯤꯗꯨꯗꯤ ꯐꯖꯩ ꯊꯤ ꯍꯥꯏꯕꯗꯤ ꯀꯩꯅꯦ ꯕच्चा था ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯦꯛꯁꯜꯂꯤꯗꯨꯗꯤ ꯍꯧꯖꯤꯛꯇꯣ ꯌꯦꯛꯁꯜꯂꯣꯏꯗ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯛꯁꯜꯂꯤꯗꯨꯗꯤ ꯌꯦꯛꯁꯟꯗꯦ ꯍꯧꯖꯤꯛ ꯌꯦꯛꯁꯟꯗꯦ ꯂꯦꯛꯁꯤꯁꯦ ꯂꯝ ꯌꯥꯝ ꯍꯦꯟꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯁꯨ ꯌꯥꯝ ꯍꯦꯟꯕꯅꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯕ꯭ꯂꯦꯁꯤꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯅꯣ ꯀꯩꯒꯤꯅꯣꯗ ꯕ꯭ꯂꯦꯁꯤꯗꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯦꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯗ ꯍꯥꯏꯈ꯭ꯔꯣ ꯍꯥ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯍꯥꯏꯈ꯭ꯔꯣ ꯃꯌꯥꯝ ꯑꯩ ꯍꯦꯜꯂꯔꯣꯏꯀꯣ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯄꯗ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯣꯀꯣ ꯃꯃꯥ ꯄꯄꯥ ꯕ꯭ꯂꯦꯁꯤꯒꯤ ꯑꯝꯇ ꯑꯆꯥꯄꯣꯠ ꯂꯩꯔꯣꯀꯣ ꯑꯩꯒꯤꯁꯨ ꯑꯝꯇ ꯒꯤꯐ ꯂꯩꯔꯣꯀꯣ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯁꯜꯂꯣꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯦꯛ ꯀꯞꯄꯦ ꯈꯪꯉꯒ ꯑꯩꯈꯣꯏ ꯆꯣꯡꯒꯅꯤꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯐ꯭ꯔꯣꯛ ꯆꯣꯡꯁꯤꯀꯣ ꯐ꯭ꯔꯣꯛ ꯁꯨꯃꯥꯏꯅ ꯆꯣꯡꯕꯗꯣ ꯆꯣꯡꯁꯤꯀꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯣꯏ ꯂꯩꯖꯧ ꯌꯥꯗ꯭ꯔꯥ ꯑꯩꯈꯣꯏ ꯀꯩꯗꯧꯕꯒꯤ ꯅꯪꯒꯤ ꯂꯩꯔꯛꯀꯗꯣꯏꯅꯣ ꯅꯣꯏ ꯅꯁꯥ ꯂꯩꯖꯧ ꯍꯥꯏꯔꯗꯤ ꯃꯌꯥꯝꯅ ꯅꯣꯏ ꯅꯁꯥꯅ ꯂꯩꯖꯧ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗ ꯂꯩꯌꯣ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯔꯛꯑꯗꯤ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯀꯅꯥꯅ ꯍꯥꯏꯔꯛꯀꯅꯤ ꯃꯤꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯑꯪꯀꯜꯅ ꯑꯟꯇꯤꯅ ꯆꯣꯀ꯭ꯂꯦꯠ ꯑꯗꯨꯝ ꯂꯩꯔꯣꯕ ꯑꯩꯒꯤ ꯑꯆꯥꯄꯣꯠꯁꯦ ꯀꯩꯝꯇ ꯇꯧꯔꯣꯏꯕ ꯑꯗꯨꯝ ꯌꯥꯔꯦꯕ ꯆꯦꯂꯦꯟꯖꯁꯨ ꯑꯝꯇ ꯅꯪꯒꯤ ꯈꯥꯎꯗ ꯍꯥꯞꯆꯜꯂꯣꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯗꯣꯏꯅꯦꯀꯣ ꯑꯗꯨꯒ ꯑꯉꯥꯡ ꯂꯩꯕ꯭ꯔꯥ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯉꯥꯡ ꯂꯩꯕ꯭ꯔꯥ ꯃꯤ ꯃꯌꯥꯝ ꯑꯉꯥꯡ ꯂꯩꯕ꯭ꯔꯥ ꯕ꯭ꯂꯦꯁꯤꯗꯒꯤ ꯃꯌꯥꯝꯗꯒꯤ ꯑꯆꯥꯄꯣꯠ ꯅꯤꯔꯦ ꯃꯥꯗꯤ ꯏꯀꯥꯏꯗꯕ ꯃꯥꯜꯂꯦꯀꯣ ꯃꯤꯉꯣꯟꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯖꯩ ꯅꯪ ꯏꯀꯥꯏꯗ꯭ꯔꯣ ꯃꯌꯥꯝꯗ ꯍꯥꯏꯈ꯭ꯔꯣ ꯏꯀꯥꯏꯌꯦ ꯑꯗꯨꯗꯤ ꯀꯩꯗꯧꯕꯩ ꯂꯩꯌꯣ ꯍꯥꯏꯅꯣ ꯃꯤꯉꯣꯟꯗ ꯑꯩ ꯏꯀꯥꯏꯌꯦꯀꯣ ꯑꯗꯨꯗꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯅꯨꯀꯣ
ko eh. Nakal. Eh, ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯑꯣꯐ ꯇꯧꯔꯁꯤꯀꯣ. Ma'am, after off to ko. Off to sa lo papa.